Leibak ningbagi ihan han bakong thangdi ima masak khangbani. Ima masak khanglaga ipa masak khanggani. Adunani me tarani thoibu malemgi imagi numitni haiduna akhannana khaktuna thamlibasi. Kumja lising ama chamapal subna mangadagi thauramase pangthok phuraki. Adubu official oina lising ama chamapal subna nipaldagi pangthokpani haina longnari. Hujiki Dhaka Tapa Maharaj ki Macanabi Ratna Manjurina Lingalamba Ibudo Pakang Bagi Hujiki Sangli Lady Visa 1916 Lingalamani Akoy Manipuri Akoina Hindu Dharma Lagringa Ibudo Pakang Barsana Magi Akoy Idal Amasya Akoy Umang Lai Harawa Umang Laidimbi Harawa Lunana Sana Mahi Temple Natraga Pakang Bagi Lalam Masisho Akoy Ningau Dhaka Tapa Maharaj ki Macanabi Ratna Manjuri Masih Akoy Kudam Sauraba Laide Aduna Tripurada Lubi Kamusiki Anni Murabding se Madar di Misiki Kadani Saliban Sanu Nongrakom Odon Dottogi Macanabi Susila Senchina Ihan Hana Tripura dagi Manipur dagi Assam dagi playback singer se Tripura ki meeting ni bichni han hana hoire me akoni yang pada ajana Senula company na Sosin Kortana ada Mumbai da chalu tanda da adi madam da Dhaka dagi wakan dagi akum ani ta hajan ma be ma orang gano ai samjar hamya ngasi isani pama Niki pass over BA tamne MA pass over engineer doctor over adubo aigi angango ama ni mari mga tao tere pano tara kung prani ko jangle masu motu para sama se khaiba gam de se tan khai le ya nasi akoi modon hon modi sida panghuiba Mother's Day harvese nasina ahamba oimana khali ado akoi gi jamna laibak phaba mani ado mother harvese ima aidu jamna war se sidasu ima gi thogam gi jamna taw ima gi khamba Tripura gi laikhidrabi ima singui kai kona utpoina thoram se saruk yari ba mipum pumnamakna minute ani 2 minute leptuna ikai kumna ba utki pramasiu hena masak thokalli badi saknai rabi Manipur gi film actress Don Thoina Tripura gi ahal oirabi ima taretta akhannana kudul tamush Yamuai des nasi gi milase ai mamang gadi yogana mamang de khambigira man taiduna kahi kudingi manade ni di ani shuba sande ani shuba na margin sire bege mother se pangkok chaben ai mamang gadi ada imphal da pangkok ke du handa ki tanja si sona chambi bahai gedra Lagi shows na chambi bahai gedra Govinda na chambi bahai gedra yang menungai yung na tanja mo kat nasi gini kasi thangga se kasi na de ko ngan pangkok si haina ko khalam bane do bo atin ba kaya ai bisu da sabo amagi lagam na tin makhar lai na nasi gini kasi lawo si gini tawje ai mo te di tahi madalai ba koi sumaya na generally na haina do tahi mada ni to bu ko kumangani lai bisida lobi khudi mak si ma gi no ne haina ai hajan ima haji mama oi khuding mang na macha bu shi de ban de ama pho bu yaw na adu wa khu on de tham de na si si ko marang mother's day oi bi ko so na si si ko mother's day pang ko si hai na adu khana ja ga ja tension de ga talam je mo mo kan ja ro ja ga su khana ja na tin de si si ko achen ba kya kai ko na re pang ko ni na si hai na ti la chu ya mo ai ma jin chu mo chu la su hujit ai nge ti mi kup sida kai hai de no ai gi nungda ai gi yum thado ga lak gi nungai ta ba ai yum mi so do how de hujit lak ta imagine my phone sin de u da adu lai ba pawung sin my phone sin de u da ai gi yum da mu thau da ba adu ai ahan de chang pa da si mango si u da Govinda gi ai imphal lai ba Govinda gi mango tu nising
ꯑꯩꯁꯨ ꯖꯒꯣꯏ ꯔꯥꯁ ꯑꯃꯈꯛ ꯆꯠꯄꯒꯤ ꯐꯤꯂꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯅꯤꯡꯁꯤꯡꯉꯦ ꯑꯩ ꯍꯦꯛ ꯏꯁꯣꯔꯁꯤ ꯈꯣꯏꯔꯝꯅꯤꯡꯕ ꯐꯥꯎꯗꯅ ꯄꯕ ꯆꯪꯁꯤꯜꯂꯒ ꯍꯥꯟꯅ ꯈꯣꯏꯔꯝꯃꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯌꯥꯔꯣꯏꯗꯕ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕ ꯁꯤꯟꯕꯤ ꯂꯥꯡꯕꯤꯕ ꯃꯌꯥꯝꯗꯁꯨ ꯑꯩ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯅꯨꯡꯉꯥꯏꯕꯗ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯏꯁꯣꯔꯕꯨꯁꯨ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯃꯥ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯏꯃꯥꯁꯤꯡ ꯑꯩꯒꯤ ꯃꯩꯇꯩꯒꯤ ꯐꯨꯔꯨꯞꯆꯥꯁꯤꯡꯁꯨ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯎꯅꯕ ꯐꯪꯒꯅꯤ ꯏꯃꯥꯁꯤꯡꯒ ꯁꯨꯃꯥꯏꯅ ꯑꯣꯟꯁꯤꯟꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯁꯦ ꯑꯩꯅ ꯃꯪꯗ ꯐꯥꯎꯕ ꯉꯁꯤꯐꯥꯎꯕ ꯃꯪꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯃꯊꯪ ꯆꯍꯤꯗ ꯀꯔꯤꯒꯨꯝꯕ ꯉꯝꯖꯔꯒꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯒꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯉꯝꯕꯗꯨ ꯑꯣꯏꯖꯒꯦ ꯃꯌꯥꯝꯅꯁꯨ ꯁꯣꯖꯣꯛ ꯄꯤꯅꯕꯤꯌꯨ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯃꯩꯇꯩ ꯃꯌꯥꯝ ꯑꯃꯈꯛ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯅꯨꯃꯤꯠ ꯈꯔ ꯁꯨꯖꯔꯦ ꯁꯤꯗ ꯂꯩꯔꯤꯁꯤ ꯃꯁꯤꯡ ꯈꯔ ꯌꯥꯝꯖꯔꯦ ꯑꯁꯨꯛ ꯂꯩꯕꯁꯤꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒ ꯅꯠꯇ꯭ꯔꯒ ꯄꯥꯕꯨꯡꯁꯤꯡꯒ ꯑꯩ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯈꯥꯟꯃꯤꯟꯅꯕꯒꯤ ꯃꯇꯝꯗꯨꯕꯨ ꯍꯦꯛ ꯑꯩ ꯐꯪꯖꯗꯕ ꯉꯁꯤꯗꯤ ꯑꯩ ꯆꯥꯁꯤ ꯎꯕꯗ ꯄꯤꯔꯥ ꯆꯦꯜꯂꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯃꯥꯅ ꯌꯨꯝꯗ ꯂꯣꯟꯕꯤꯕ ꯆꯥꯗꯨꯅ ꯅꯤꯡꯁꯤꯡꯉꯛꯑꯦ ꯁꯤꯗꯩꯗ ꯆꯥ ꯄꯤꯔꯝꯕꯁꯦ ꯑꯩ ꯊꯛꯑꯒꯦ ꯑꯩ ꯍꯦꯛ ꯄꯤꯔꯛꯄꯒꯤ ꯍꯦꯛ ꯆꯤꯡꯉꯤꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯥꯏꯕꯝ ꯑꯃ ꯈꯪꯗꯦ ꯑꯩ ꯈꯨꯔꯥꯎ ꯆꯤꯡꯕ ꯐꯥꯎꯏ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯊꯃꯣꯏꯗ ꯀꯩ ꯍꯥꯏꯅꯤ ꯀꯞꯅꯤꯡꯕ ꯑꯃ ꯅꯨꯡꯁꯤꯕꯒꯤ ꯏꯔꯥꯡ ꯍꯥꯏꯇꯥꯔꯦ ꯑꯩ ꯊꯃꯣꯏꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯃꯈꯛ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯖꯩ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯕꯗꯨ ꯐꯥꯎꯖꯩ ꯃꯁꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯦꯟꯁꯤꯟꯖꯔꯒꯦ ꯃꯇꯝꯁꯨ ꯀꯥꯏꯊꯣꯛꯄꯤꯔꯒ ꯃꯌꯥꯝ ꯂꯥꯛꯄꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯎꯅꯈꯤꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯁꯨ ꯃꯇꯝ ꯈꯤꯇꯪꯗꯤ ꯂꯩꯒꯅꯤ ꯈꯟꯕ ꯃꯗꯨꯒ ꯑꯩ ꯉꯝꯖꯔꯒꯗꯤ ꯃꯥꯗꯔꯁ ꯗꯦꯒꯤ ꯅꯠꯇꯕꯤꯗ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒꯤ ꯅꯠꯇꯕꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣই ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯕ ꯌꯥꯔꯒꯗꯤ ꯆꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯅ ꯍꯟꯗ꯭ꯔꯤꯉꯩꯗ ꯏꯝꯐꯥꯜꯗ ꯍꯟꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯔꯨꯝꯖꯔꯤ ꯅꯨꯡꯉꯥꯏꯖꯔꯦ ꯊꯧꯔꯝ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯔꯣꯜꯅ ꯃꯔꯨꯞ ꯄꯥꯎꯆꯦꯒꯤ ꯖꯣꯏꯟ ꯏꯗꯤꯇꯔ R.K. ꯇꯔꯨꯟꯖꯤꯠꯅ ꯄꯤꯈꯤ ꯍꯧꯖꯤꯛ ꯂꯩꯖꯔꯦ ꯃꯊꯪ ꯅꯥꯏꯅ ꯃꯥꯂꯦꯝꯒꯤ ꯏꯃꯥꯒꯤ ꯅꯨꯃꯤꯠ ꯃꯦ 12ꯗꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯂꯧꯔꯒ ꯇ꯭ꯔꯤꯄꯨꯔꯥꯗꯗꯤ ꯃꯦꯒ 19ꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯃꯗꯟ ꯃꯣꯍꯟꯖꯤꯒꯤ ꯂꯩꯃꯥꯡꯗ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯈꯤ ꯋꯦꯁ ꯇ꯭ꯔꯤꯄꯨꯔꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯅꯥꯔꯥꯝ ꯈꯥꯃꯔꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯁꯤꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯏꯃꯥꯒꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯄ ꯑꯍꯥꯟꯕꯅꯤ मेजर चोंगथामिया मेमोरियल ट्रस्ट कमिटीना सिल्लगा पांगथोकपा थौरमसिदा खुनाई अहल बिजोय शर्माना थौरम मपु ओइरगा लेसांगथेम तोनथोइंगानबिना चीफ गेस्ट ओइकी खुनाई सकनाइरबा थौनाउजम नीलमणिना अखन्नबा मिथुंग प्रधान बिना देवी अमसुंग लमयानबा संस्थागी चीफ एडवाइजर वांगखेम बिरमंगोलसु अखन्नबा मिथुंग ओइना सरुक याकी थौरम असी ngасidi ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯅꯅꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕꯤ ꯐꯤल्म ꯑꯦꯛꯇ꯭ꯔꯦꯁ ꯂꯩꯁꯥꯡꯊꯦꯝ ꯇꯣꯟꯊꯣꯏꯉꯥꯟꯕꯤꯅꯁꯨ ꯑꯈꯟꯅꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤ ꯁꯤꯟꯗꯨꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯏꯃꯥꯁꯤꯡꯗ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯤꯕꯗꯨ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯊꯧꯔꯝꯁꯤꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯩꯇꯩꯁꯤꯡꯗ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯄꯤꯈ꯭ꯔꯦ ꯄꯥꯎ ꯑꯁꯤꯕꯨ ꯃꯤꯌꯥꯝꯗ ꯌꯧꯍꯟꯖꯅꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯤꯍꯨꯠ ꯕꯤꯄ꯭ꯂꯞ ꯁꯔꯃ ꯏꯝꯐꯥꯜꯒꯤ ꯃꯤꯍꯨꯠ ꯑꯣꯖꯤꯠ ꯀꯨꯃꯥꯔ ꯂꯨꯋꯥꯡꯁꯥ ꯑꯃꯁꯨꯡ ꯄꯥꯎꯗꯝꯖꯔꯤꯕ ꯑꯣ ꯁꯤ ꯃꯩꯔꯥ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ